Hainabalay, Maheiroisingna khunai amagi tungi yumbirelni, afaba mapangal kanba yumbisingna makhong haibadi yumbi oiduna saba yumdi mapangal kalli yengbadasu phajai. Achangba mapangal kanba yumbigi masingna yamlaba matamda hena mapangal kanba pak chawba phajaraba yum saba ngamgadawribani. Aduga madugi onna tainabada yumbi sing aduna sondam natamba matu maman ison sonba tinjang kaijangba yumbi singna makhong oiduna saba yum adudi kari oigani pumnamakna henna khangnaraba wafamni. Amaromda malemgi phambakta athoiba jiba oina hingliba mioibana lamdam amaga leibak amaga gi marakta chawkhutpagi lamjenda hidanari. Chawkhutpagi lamjelda mangjil thana satpa ngamnaba honabada mahi masing ningthina hairaba maheiroising puthoktuna maru changba naharol sing samgutpagi tangai phadaba leiri. Matang asidani maheiroisingbu masama uphana tinjang kaijangdana budi lausing changkhonna ningthina samgutpagi tangai phadaba leirakliba. Akasbani Imphal-gi ipau kangbuna leptana sandokchariba thauram Mitkap Thoklasi ngasi mapal suba tangkakta puduna lakchari Maheiroisingbu Mayaikaba Chinjaktagi Kalhouba. Mahai masing education haibasi malem asibu honghanba ngamba yamna sakti leiba khutlai amani hainari. Maram asidagini malemgi leiba kayada afaba mahai tampham sangsing lingkhattuna lairik laisu hairaba maheiroising puthoknaba hotnariba. Adubu mahai masing ningthina hairaba maheiroising puthoknaba hotnabada singnaba kaya amasu adumak thengnadaba natte. Singnabasing adugi manungda maheiroisingi marakta Mayaikaba chinjak sijinnaba kaya yaurakpa asisu amani. Lairik paaduna mahai masing ningthina heinanaba kanna hotnagadaba matamda Mayaikaba chinjakta laichuduna leithokhrabadi makhoigi tungi punsi kari oirakani. Masama u phatraba mahai masingsu ningthina heitraba adugumba maheiroising aduna yumbi oiduna lingba khunai adudi chawkhat lamjeldagi maning halakpa nattana karisu asa tawningai leirakloi. Maram asidagini maheiroisingbu Mayaikaba ipaktagi kalhounaba hotnabagi tangai phadaba leirakliba. Amaromda haithoi singthoiraba aikhoigi sanaroising amadi artist singna Manipurbu malemda saktakpada chawraba thaudang lauri. Inkhatlakliba maheiroising amadi naharol singna Mayaikaba chinjaki ipakta tawduna leikhrabadi kari oirakani. Maram aduna haurakliba naharol singbu Mayaikaba chinjaki ipaktagi kalhounaba hotnaba haibasi yamnamak tangai phadaba ama oirakli. Masigi matangda Rajyagi Social Welfare Department ki Director NG Utamna Akasbani Imphal-gi ipau kangbuda asumna fongdokli. Mayaikaba chinjak sijanaba haurakpa natraga laichurakpa haibasi mioibagi punsida tangkak amada hekta tholakpa yai. Inkhalakpa matamda chaba haugiba laichugiba natraga miyai chalaga or adudagi thengdaraga phawbada masi tholakpa yai. Adubu inkhalaiba nahasingna Mayaikaba chinjak charuba amadi laichurakpa yabagi khudong thiningai oibasidi khara hena lai. Karidagi school college gi chatra singna Mayaikaba chinjak chaba hauраklibano haiba matamsida tongan ba factor mayam leiba yai. Magi nongmagi oiba pressure thengnaba ngamdaba school gi pressure yum gi pressure awa ana mayam thengnaba ngamdaba magi punsida khudong thiba ningamdaba awa ana thokhiba
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯂꯩꯔꯨꯔꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯨꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯌꯥꯏꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯇꯤꯟꯅꯔꯨꯕꯗꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯆꯥꯕ ꯍꯧꯈꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯇꯨꯝꯅꯤꯡꯗꯅꯕꯅꯤ ꯀꯥꯏꯅ ꯆꯥꯕ ꯍꯧꯕꯗꯒꯤ ꯍꯦꯟꯖꯟꯈꯤꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯑꯦꯗꯤꯛꯁꯟꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯇꯤꯛ ꯐꯦꯛꯇꯔꯁꯨ ꯌꯥꯝꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯉꯁꯥꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕꯁꯦ ꯑꯌꯥꯝꯕꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯅꯤꯡꯕ, ꯈꯪꯅꯤꯡꯕ, ꯅꯧꯅ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯍꯥꯏꯅ ꯇꯦꯁ ꯇꯧꯔꯨꯕꯗꯒꯤ, ꯑꯗꯨꯒ ꯃꯁꯤꯅ ꯀꯣꯟꯅ ꯑꯦꯗꯤꯛ ꯆꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯟꯊꯔꯨꯗꯕ, ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯁꯤ ꯃꯁꯤ ꯆꯥꯕ ꯍꯧꯔꯨꯔꯒ ꯍꯦꯟꯖꯟꯈ꯭ꯔꯒ ꯂꯥꯏꯆꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯨꯈꯟ ꯈꯜꯍꯧꯗꯕꯗꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯗꯒꯤꯅ ꯑꯌꯥꯝꯕ ꯑꯣꯏꯒꯜꯂꯤ꯫ ꯆꯥꯔꯨꯔꯕ ꯃꯇꯨꯡ ꯑꯗꯨꯒ ꯂꯥꯏꯆꯨꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯒꯤ ꯐꯪꯁꯟꯗ ꯑꯦꯐꯦꯛ ꯇꯧꯔꯛꯇꯅ ꯃꯇꯝ ꯆꯥꯅ ꯃꯔꯝ ꯆꯥꯅ ꯃꯥꯒꯤ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯃꯛꯇꯕ, ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯏꯃꯣꯁꯟ, ꯋꯥꯈꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇꯕ, ꯃꯁꯥꯁꯤ ꯏꯍꯩ ꯍꯩꯅꯤꯡꯕ ꯐꯥꯎꯗꯕ, ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯁꯤꯗꯦꯟ ꯇꯣꯏꯅ ꯊꯣꯛꯀꯟꯕ, ꯑꯁꯣꯛ ꯑꯄꯟ ꯌꯥꯝꯅ ꯌꯥꯎꯒꯟꯕ, ꯈꯠꯅ ꯆꯩꯅꯕ, ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯐꯥꯎꯕ ꯆꯠꯊꯔꯛꯄ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯂꯥꯏꯌꯦꯡꯊꯣꯛꯄꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯈꯪꯃꯤꯟꯅꯕ ꯑꯗꯨꯒ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯃꯤ ꯑꯃꯒ ꯂꯥꯏꯌꯦꯡꯕꯒꯤ ꯃꯑꯣꯡ, ꯂꯥꯏꯌꯦꯡꯕꯒꯤ ꯄꯊꯥꯞꯁꯤ ꯈꯔ ꯈꯦꯠꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯗꯤ ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔ ꯑꯣꯔ ꯗ꯭ꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯁꯦꯟꯇꯔꯁꯤꯡꯁꯤꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯗꯣꯛꯇꯔ, ꯀꯥꯎꯟꯁꯤꯂꯔ ꯃꯄꯨꯡ ꯐꯥꯅ ꯂꯩꯇꯕ ꯃꯐꯝꯗ ꯏꯆꯥ ꯏꯁꯨ ꯂꯥꯏꯌꯦꯡꯕꯒꯤꯗꯃꯛꯇ ꯊꯥꯖꯤꯟꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯂꯔ, ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯗꯣꯛꯇꯔ ꯂꯩꯕ ꯗꯤ ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯂꯥꯏꯌꯦꯡꯕꯒꯤꯗꯃꯛꯇ ꯊꯥꯕꯤꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯔꯨꯞ ꯃꯄꯥꯡ, ꯐꯦꯃꯤꯂꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯆꯪꯏ꯫ ꯃꯥꯅ ꯂꯥꯏꯌꯦꯡꯂꯒ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗꯁꯨ ꯃꯥꯕꯨ ꯃꯇꯝ ꯀꯨꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃ ꯆꯪꯏ, ꯃꯦꯟꯇꯦꯜꯂꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ, ꯃꯇꯝ ꯆꯥꯅ ꯃꯥꯒꯤ ꯊꯦꯔꯥꯄꯤ ꯆꯠꯍꯟꯕꯤꯕ, ꯀꯥꯎꯟꯁꯤꯂꯤꯡꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯕꯤꯕ, ꯐꯣꯂꯣ ꯑꯞ ꯑꯃꯗꯤ ꯆꯪꯏ꯫ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯧꯕꯤꯔꯒ ꯏꯟꯈꯠꯂꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡ, ꯅꯍꯥꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯂꯥꯏꯌꯦꯡꯕꯤꯍꯧꯕ, ꯀꯟꯕꯤꯍꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕ ꯂꯩ, ꯑꯩꯈꯣꯏꯒꯤ ꯅꯥꯔꯒ ꯂꯥꯏꯌꯦꯡꯕꯕꯨꯗꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯅꯥꯗꯅꯕ ꯍꯣꯠꯅꯍꯧꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ, ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯆꯪꯅꯤꯡꯗꯅꯕ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯒ ꯑꯐꯕ ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯇꯝꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯥ ꯍꯤꯡꯕꯒꯤ ꯑꯁꯥ ꯃꯥꯡꯖꯜꯂꯛꯄ, ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯎꯔꯛꯇꯕ, ꯃꯃꯤ ꯁꯥꯃꯛꯄ, ꯋꯥꯈꯜ ꯅꯤꯡꯍꯟꯅꯔꯛꯄ ꯑꯣꯏꯔꯒꯗꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯀꯔꯤꯗ ꯇꯥꯏꯅꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟꯁꯦꯠ ꯑꯃ ꯂꯩꯅꯕ, ꯃꯥꯅ ꯍꯣꯠꯅꯔꯒꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯆꯦꯜꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯤꯟꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯩꯅꯥꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯛꯄꯒ ꯏꯃꯨꯡ ꯃꯅꯨꯡꯒꯁꯨ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯈꯪꯅꯕ ꯍꯣꯠꯅꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯃꯃꯥꯏ ꯆꯨꯝꯕꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ हिरम असिगी मतांगदा रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की प्रोफेसर डॉक्टर आर.के. लेनिनना आकाशवाणी इम्फाल की ई पाउ कांगबुदा असुमना फोंदोरकली। इंखलक्पा महैरोइसिंग अमदी तोंगान तोंगान थबकसिंगदा महै तमलिबा सुनोमलिबा नुपा मचा नुपी मचासिंगसी अखोइगी पुंसिगी लंबेलदा हाइरगा यामना लंफांगलबा लंबी अमदा लेपगुमबनी करम लंबीदा चलगा करी फंगनी करम लंबीदा चलगना हेना फगनी हाइबगी मादा हाना खंगबंगबगी खुदोंचाबा लेजदबना मरम ओइरकांदा मतम मतमदुगी ngahang-ngahaki अनिंगबा अपामबना इल्लगा हारिबा लंबी अमदा नत्रगा अमदा हेक्ता सटकिबा नत्रगा ट्रायल एंड एरर हाइदना संगागा खंगनी उरगा खंगनी येंगा खंगनी हाइदन संगसिनकिबा असुमाइना तोंगान तोंगानबा मरम कयादगी तोंगान तोंगानबा लंबीदा चटनकी अदुबु अखोइ हौजिक लैरिबा अखोइगी माहि तंबगी चटनबी सिगी मतुंग इनदी अखोइ लोइनमक चामदा चामा माहि हैबा लिटरेट ओइबा दरकार ओइ अदुगी मनुंगदा मुक ममा मपाना पामजरिबा ओजाना पामजरिबना लोइनमक सि अफबा सात्रा ओइबा हाइबसिनी
ꯑꯐꯕ ꯁꯥꯇ꯭ꯔ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯋꯥꯍꯟꯊꯣꯛ ꯂꯥꯟꯕ ꯑꯃꯅ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯕꯁꯤꯅ ꯃꯍꯩ ꯍꯩꯕ ꯂꯥꯏꯔꯤꯛ ꯐꯕ ꯑꯉꯥꯡ ꯍꯥꯏꯅ ꯁꯛꯅꯕꯒꯨꯝ ꯇꯧꯕꯁꯤꯃ ꯈꯖꯤꯛꯇꯪ ꯅꯥꯊꯩꯔꯒ ꯑꯩꯈꯣꯏꯅ ꯑꯣꯚꯔꯑꯣꯜ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯤꯕꯦꯂꯞꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯍꯥꯏꯕꯗꯤ ꯅꯤꯁꯥꯗ ꯂꯨꯞꯂꯤꯕ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯗ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯔꯛꯇꯗꯅ ꯀ꯭ꯂꯥꯁ ꯂꯩꯊꯣꯛꯑꯒ ꯀꯣꯏꯕ ꯂꯪꯕ ꯆꯠꯂꯤꯕ ꯒꯥꯔꯤ ꯑꯌꯥꯡꯕ ꯇꯣꯡꯉꯒ ꯆꯠꯂꯤꯕ ꯄꯨꯝꯅꯃꯛꯁꯤ ꯈꯔꯒꯤ ꯃꯈꯩꯗꯤ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯖꯤꯟꯖꯕꯗ ꯅꯤꯁꯥ ꯆꯥꯕ ꯍꯧꯕꯁꯤ ꯑꯌꯥꯝꯕ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯊꯧꯏꯟꯁꯤꯟꯗꯒꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯕ꯭ꯔꯣꯀꯟ ꯐꯦꯃꯤꯂꯤꯗꯒꯤ ꯊꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯄꯦꯔꯦꯟꯁꯁꯤꯡꯅ ꯐꯖꯅ ꯀꯦꯌꯔ ꯂꯧꯕꯤꯗꯕ ꯑꯉꯥꯡꯁꯤꯡ ꯂꯧꯔꯒꯁꯨ ꯑꯣꯟꯅ ꯇꯩꯅꯅ ꯍꯦꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯃꯥꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯈꯪꯖ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡ ꯑꯗꯨ ꯌꯣꯛꯈꯠꯄꯤꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯌꯣꯛꯈꯠꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁꯤꯅ ꯐꯒꯅꯤ ꯍꯥꯏꯗꯅ ꯅꯝꯐꯨꯗ ꯏꯟꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯄꯦꯟꯗꯕ ꯑꯃꯗꯤ ꯂꯩꯈꯥꯏ ꯇꯥꯗꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯃꯈꯣꯏꯁꯤ ꯑꯁꯣꯝꯗ ꯆꯠꯈꯤꯕꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯒ ꯈꯔ ꯁꯤꯖꯤꯟꯅꯔꯕ ꯑꯉꯥꯡꯁꯤꯡꯗ ꯑꯃꯨꯛ ꯌꯦꯡꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯃꯐꯝꯁꯤ ꯀꯗꯥꯏꯗ ꯑꯌꯥꯝꯕ ꯑꯣꯏꯕꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯌꯨꯝꯗꯅ ꯑꯌꯥꯝꯕ ꯑꯣꯏ ꯍꯥꯏꯕ ꯃꯁꯤ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯟꯊꯔꯨꯔꯒꯗꯤ ꯍꯧꯖꯤꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯃꯤꯂꯤ ꯑꯣꯏꯕ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯑꯌꯥꯝꯕꯅ ꯊꯕꯛ ꯆꯠꯄ ꯑꯣꯏꯕꯅꯤꯅ ꯌꯨꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯍꯧꯗꯕ ꯑꯗꯨꯅ ꯃꯥꯅ ꯃꯇꯝ ꯑꯃꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯀꯥꯟꯗ ꯃꯃꯥ ꯃꯄꯥꯒꯤ ꯂꯩꯇꯕ ꯃꯇꯝꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅꯁꯨ ꯎꯗꯕ ꯌꯥꯝ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯑꯣꯏꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯃ ꯐꯪꯕꯒꯨꯝꯁꯨ ꯇꯧꯏ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯅꯤꯁꯥ ꯆꯥꯍꯜꯂꯣꯏꯁꯤ ꯅꯤꯁꯥꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯁꯤ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯗ ꯅꯛꯅ ꯃꯃꯥ ꯃꯄꯥꯅ ꯑꯣꯖꯥꯅ ꯂꯣꯏꯅꯕꯤꯔꯒ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯗꯣꯛꯄꯤꯕ 1-to-1 ꯔꯤꯂꯦꯁꯟꯁꯤꯞꯁꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯍꯟꯅꯤꯡꯉꯤ ꯐꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯅꯤꯡꯕ ꯍꯥꯟꯅ ꯄꯣꯛꯍꯟꯕ ꯅꯠꯇꯅ ꯏꯝꯄꯣꯖ ꯇꯧꯔꯒ ꯅꯝꯐꯨꯗ ꯆꯠꯍꯟꯕꯒꯤ ꯄꯣꯠꯁꯤꯃ ꯊꯥꯗꯣꯛꯄꯤꯕ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯀꯔꯤ ꯇꯧꯔꯛꯏ ꯅꯣꯡꯃ kana ꯎꯅꯔꯛꯏ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯗꯣꯛꯄ ꯃꯗꯨꯗ ꯀꯔꯤ ꯇꯛꯇꯅ ꯍꯪꯉꯒꯗꯤ ꯑꯉꯥꯡꯁꯤ ꯍꯥꯏꯅꯤꯡꯗꯕ ꯇꯧꯅꯤꯡꯗꯕ ꯀꯌꯥ ꯑꯗꯨ ꯅꯝꯗꯅ ꯍꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯕꯒꯤ ꯄꯣꯠꯇꯤ ꯂꯩ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕ ꯀꯣꯏꯅꯗꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯑꯣꯖꯥꯁꯤꯡꯒꯤꯁꯨꯅꯤ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤꯁꯨꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯅ ꯍꯦꯟꯅ ꯃꯊꯧ ꯇꯥꯏ ꯑꯉꯥꯡꯁꯤꯡꯁꯤ ꯃꯣꯏꯗꯤ ꯏꯅꯔꯖꯤꯁꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯇꯧꯕꯁꯤꯗ ꯃꯈꯣꯏꯗ ꯕꯣꯔ ꯆꯨꯔꯛꯄ ꯑꯉꯥꯡ ꯈꯔꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯇꯧꯔꯒ ꯄꯦꯟꯖꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯑꯉꯥꯡꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯔꯤꯀ꯭ꯔꯦꯁꯟ ꯄꯣꯊꯥꯕ ꯑꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕꯁꯤꯡ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯁꯤ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯅ ꯗ꯭ꯔꯒ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯥꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯣꯏꯕ ꯂꯪꯕ ꯍꯥꯏꯕꯗꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯀꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄꯤꯛꯅꯤꯛꯇ ꯆꯤꯡꯕ ꯆꯠꯄ ꯑꯦꯛꯁꯀꯔꯁꯟ ꯆꯠꯄ ꯁꯥꯏꯟꯇꯤꯐꯤꯛ ꯇꯨꯔꯅ ꯆꯤꯡꯕ ꯆꯠꯄ ꯑꯗꯨꯒ ꯑꯇꯣꯞꯄꯒ ꯁꯦꯌꯔ ꯇꯧꯍꯟꯕ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯒ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯝꯕ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯀꯥꯟꯅꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡꯁꯤꯡꯒ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯣꯖꯥꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯕꯤꯕ ꯑꯉꯥꯡꯒꯤ ꯑꯄꯥꯝꯕ ꯌꯦꯡꯉꯒ ꯀꯥꯟꯅꯒꯗꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯕꯅ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯀꯟꯊꯣꯛꯄ ꯉꯝꯒꯅꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯐ ꯐꯠꯇ ꯃꯨꯟꯅ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃꯗꯒꯤ ꯍꯦꯛꯇ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯄꯨ ꯃꯍꯥꯎ ꯇꯪꯅꯤꯡꯕꯗꯒꯤ ꯃꯍꯥꯎ ꯇꯪꯂꯨꯕꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯋꯥꯠꯂꯛꯏ ꯃꯗꯨꯅ ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯣꯜꯗ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯏꯝꯐꯥꯜꯒꯤ ꯇꯤꯖꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯂꯦꯛꯆꯔꯔ ꯑꯣꯀ꯭ꯔꯝ ꯀꯨꯟꯖꯣꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯧꯗꯥꯡꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯧꯕꯤꯌꯨ ꯑꯉꯥꯡꯁꯤꯡꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯛꯄꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯆꯥ ꯐꯍꯟꯅꯤꯡꯗꯕ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯌꯥꯎꯔꯝꯃꯣꯏ ꯂꯣꯏ ꯐꯍꯟꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯉꯥꯡꯗꯤ ꯐꯔꯛꯎ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯒꯗꯕꯗꯤ ꯅꯠꯇꯦ इमुंग खरना सेंथुंगी फिल्म फत्तबदगी सेंदान लंबीदा का हेना पुनिंग चंगकिदना अनांगसिंग द पुनिंग चंगबा वाले मकोयदि मतम काइथोकपे याम वाले मकोयदि अयाम मतमदा पैसा तालगा थबक सुरगा हिंगनबगी लंबीदा चंगकिबना मरम ओइदना मचाजिंग करी सेटली करी चारी क्लास क्या तमी करी लाइरिक पारी ओजा कनागे मनाक्ता वाटपा ट्यूशन चटली हबना चिंगबदो खंगदबे ममा मपा याम लै लाइरबा खुनाय अमदा लेरुबनिना खरा अमना मु सिदि पैसा तोको इमुंगिनी
मोगी प्रोफेशन ने यादन तौरीनी मतम फंगदन तौरीनी है मचासिंग सेनदे मोइन हाइबाबू नंगी अफबो जारे ट्यूशन थारिना नंग कोचिंग थारिना नंगी वेंदा नंग स्कूल चललिना नंग करी वालली नंग फरौने हाइदना सुमाइना मचासिंगदा हेक्ता हाइबा मसादे सेनदबा मागी बिजनेस ता मागी थबकता पुनिंग याम चंगवा फैमिली याम ले खरा मना मो केदवी थबक याम चिनबदैनी हाय अंगांसिंगसी डे बोर्डिंग दे थमजनगिबा नत्र हॉस्टेल दे थाजनगिबा अदुगा हन्ना येंगमदबा मसीनने अंगांग सोइरेइसे मयाई काबा चिंजाक चारकनबगे अचौबा मरम ओइरेइसे मसीनने ममा मपाना सेनद्रबा अंगांगदुनबु अदु अंगांगदुन सोइदना कनाय मचांग सोइगदगे हॉस्टेल चलाइरिबा रेंट थमिबा रेंट तौरिबा बोर्डिंग दा अंगांग सेनरिबा कांगबुदो मोइ लान उनबगी वादि नत्ते अदु मोइदि कारबारने सेंदोंग तालिबने अइना अइगी सा फनबा सेंबा अदुमाइना मोइना कैसु अइगी साबु फनबा सेंबकदबा नत्ते अदुना अइगी तांगख्रबा फिजिगी मनिदु इनाकता थमददना मी मनाकता थमग्रबदि अंगांगदुदि ममानबन हाइबदम ताबा ताबा ममानबन तौबा सांगेंदो मासु दum सांगेंग तौनिंगपा ताबा अदुना अंगांग सोइरेइने अदुना अंगांग सिंगदा मतम काइथोकपियो ओजा सिंगसी अंगांग सिंगनी सुबो पेरेंट्स ने हाइनरिबने अंगांग सिंगी होंगैबा क्लास दा स्कूल दा होंगैबा बिहेवियर सिंगजा ओजा सिंगना तुम लोइना खंगबिगने कदिगुंबदा असेंगबा ओजा ओइबिरगदिको अंगांग सिंगबु हायहन्निंगबा ओजा म ओइबिरगदि अंगांग सिंगी मोंग लोइना खंबिरकनी अदो अंगांग सिंगदुना कदिगुंबदा अखोइगी खितंग होंगक मतमदा अंगांग सिंगदु यामना ओपन ओइबियो अंगांग सिंगदुदा लाग अंगांग सिंगदुना कइनोमा खंगदबा मताननिंगबा ओजा म ओइबियो अंगांग सिंगदुगी मोंगदा अखोइगी खितंग होंगप लाकपदा इबुंग नंग कइदौरे बेम नंग कइदौरे हेबसे यामना फ्रेंडली ओइबा मोंगदा अदुगा मीनुंगसि लेबा मोंगदा याम सपोर्टिव ओइबा मोंगदा अंगांग सिंगदु वारि उताइ साबियो मोइना खलमिबा अरान वखल हाइदि निसा चारगन नुंगाइ हेबगुंबा प्रॉब्लम सॉल्व तौइ हेबगुंबा अदुदगी लाइक याम थेंगना पाबा ngamnanaba ai adu pota chai sin nei haibagumba sigumba sidagi chumthokpiyo oza singna sigi matang sidadi akogi syllabus design to biriba abadenga singi textbook e biriba singdasu tangai fadana class kudingi mayai ka ba chinjak sindabagi phattabagi matangda angang singda phajaba wari sing aduga masigi matangda chapter fazana khangai singna ibiraga hapanjaninge इमुंग मनुंग कैरो लेकाई अमदी स्कूल दा लोइना तिनरिबा मरु मपांग सिंगी फिबम नसु महैरोय अमना मयाई काबा चिंजाक सिजनरकपगा यामना मरी लेनै मसिगी मथक्ता मयाई काबा चिंजाक सिजनबगी अमांगबा अमदी फत्तबा सिंगी मतंगदा महै मसिंग तंबगी सिलेबस दा हापतुना महैरोय सिंगबु वखल ताहन्नबा होटनबगी तंगाई फदबसु लैरी मसिगी मतंगदा सेक्तादा लेबा इंटरनल स्प्रिंग इंग्लिश स्कूल गी प्रिंसिपल ओइरिबा लाइश्रम रघुमनीना आकाशवाणी इम्फाल गी इपाव कांगबुदा असुमना फोंदोकली पाम्बी अमगी मसामौ मतिक मयाई हौफम ओइरिबा लेपाक लेहाउगी मचलगी मखा पोनबगुम महैरोय अमगी पुकनिंग हक्चांग अमदी मथौ पांगथोकपा ngamba मचत असिसु सारी थकलिबा चिंजाकी मखा पोली मयाई काबा चिंजाक मरम चुमदना अमदी हेंजिन्ना चारु थकलुबगी महैदी हाइरोइदबा हाइरई तौरोइदबा तौरई अमदी खलोइदबा खलई पुंसीगी पांदम लेरक्ते वाखल लैना चेलई पुनिंग हक्सांग सोंथरई करिगुंबदा मयाई काबा हेलई अकी अखंग लेरक्ते अरोनबा लैना कया चेलई हक्सांग कया सिंग मथौ निंगथीना तौरक्ते अरोइबदा कानादबदा पेंथोकपा हाइबा अरानबा पुकनिंगी लिचिंग अदुना असीबा हाइबदु ओइखी खलोइदबा खलंदुना तौहैदबा तौहनबा खुनाइगी अरानबा साफु लैतबा लाइरबगी चैथेंग खांगलिबा ममा मपा सिंगना सेनजबा अमदी चुमना लमजिंग लमताक पिबा ngamjadaba अकोइबगी फिबम खांगजदबा अमदी नुंगाइ थोकपा पामजबा मियोइबगी मचतना महैरु सिंगना मयाई काबा चिंजाकता लाइचुरकपगी ओइबा याबा मरम सिंगनी ngасidi अखोई पुमनमकना नुपा मचा नुपी मचा महैरोय सिंग असि मयाई काबा चिंजाकतगी कलहौसी कंदबा यादे लेमिनरसी इरमदमगी लेंगाकनसु अचेतप फिरेप लौबीदुना महैरोय सिंगबु मयाई काबा चिंजाकतगी कलहौनबो होटनबिरी तौबिमल खंगबा उतमिनसी अंगम तेंबांग पिनसी महै लोइसंग सिंगदा मयाई काबा चिंजाकतगी लापथोकनब कांगलोल हापचिंदुना ताकपी तंबिरसी महैरोय सिंगना मपान थोकना चथोक चसिन तौबा अमदी खुदोंग थीबा नंगदबा मरुप मपांग सिंग तिनबा सेक्सिन सेनसी इमुंग मनुंगी नुंगसी लिपुन चेसिनसी अमदी फुरुप सिंग मपांगल कनखत हलसी मयाई काबा चिंजाकी चैथेंग फंगलिबा महैरोय सिंगबु इमुंग मनुंगी नुंगसी लिपुनना लायेंग चथसी पुकनिंग हक्सांग लैता हनबा सेक्सिन सेनबा मफमसिंगदा खुनाइगी मायोक्ता लैबसिंगदगी लापथोकना थंबिसी वाखल मपुंग फाद्रिबा महैरोय सिंगबु खुनाइगी लन्नी खांगनसी खुनाइगा तोना तिनहनसी
मालेमगी ओइना अमदी भारतकी ओइनासु मयाई काबा चिंजाक थिंगननबा तोंगान तोंगानबा आइन कया सेमदुना कन्ना होटनरबसु मसिबु मपुंग फाना पुंगमुट मुथतपदि ngamdri नाकल अमरोमदा मयाई काबा चिंजाक फंगबा अमदी सिजनबगी चांगसु लेप्तना हेनगलकली मयाई काबा चिंजाक चाबा अमदी सिजनबगी चांग हंथहन्नबा आइन सिंग निंगथीना चटनाहनबगी तंगाई फदबा पल्लदुना मणिपुर यूनिवर्सिटी की लॉ डिपार्टमेंट के असिस्टेंट प्रोफेसर डॉक्टर सापम दिलीपना असुमना फोंदोकली मणिपुर से अखोइना सही खरसदैद उबदा ड्रग अतोप लमदगी पुरकप नतना पाक्तकना मणिपुर की चिंगी मफमसिंग कोकथोक्तना ड्रग थारकपा अदुगा मदुगी ड्रग तु थारगा लोक खकी वानतना मणिपुर की तंपाकी मफमसिंग सदैदा ड्रग की लेबोरेटरी मैन्युफैक्चरिंग यूनिट मचा मचा हंगकपा सुमाइना तौरपसिदगी ड्रग से सिंजू बोरादगी हेन होंगकपा अदुगा नुंगदांग अहिंग अथेंगबदा अंगांगसिंग लाअगा ड्रग फोन दा मोबाइल फोन नत्रगा हुजिकी मदुगी इन्फॉर्मेशन टेक्नोलॉजी चाखोटपगी कानबा हाइगद्रा मसी ललोनबसु लाइना अखोइगी होम डिलीवरी की टाइप तो तौबगी फिबम सुमाइना यामना लाइना सिंजू बोरादौना होंगना फंगकपसिना ngसाइगी अंगांगसिना खजिक्तंग मंगोंदा नुंगाइतबा इमोशनल ओरकपा पुंगनिंगदा लांगतकनबा अदुगा तौभम खंगदबा इमुंग मनुंगी वारोबनी खंगदे मरुम अपांग नुंगाइनदबनी खंगदे अदुगुंबा अमा लाक मतमदा इराइ लाइना मासे पोसे इराइ लाइना फंगबनिना मनु ड्रग से चानबगी हौरकनबगी मरम अमा असुम ओइरे अदुना ड्रग से तसेंगनमक्ति इंडिया दा नत्रगा पृथ्वी ओइना ड्रग लाना सिजनबसी यादे मालेमगी ओइनासु यूएन की कन्वेंशन अहुम लई आइन काइन ड्रग ललोनबा अदुगा सुगुंबा ड्रग से थिंगनबा मोइगी मनुंगदा यामना मरुइबा कन्वेंशन सिंगदी कन्वेंशन ऑन नार्कोटिक ड्रग्स 1961 Convention on Psychotropic Substances 1971, Convention Against Illicit Trafficking in Narcotic Drug and Psychotropic Substances 1988, aduga regional level da SAR Convention on Narcotic Drugs and Psychotropic Substances. Hairiba sing asidaida Bharat hairiba leibaksi party oibang haktani. Aduga sigi mathak sidaida angang singi oina yamna maru oiba law ni aini hairiba Child Rights Convention sidasu state singduna angang singda narcotic drugs psychotropic substancing sizinaba yadanaba madu thingnaba ain semu haiba wafam thammi sina malimgi oiba ain singi mathak tudaida India gi oinasu mapung oina Narcotic Drugs and Psychotropic Substance Act ain kaina drug sizinaba druga drug kamari leinaba ain leiri aduga angang khaki oina chahi 19 phaugi manungda leiba angang singda drug lana sizinaba natraga drug lalonbada mabu saruk yahanba drug puthok pusin tahonba natraga mangonda insallaga si chasalune si nungai bani kaina hairaga angang drug saba tambiba drug pijaba natraga yu Mayaikaba Chinjak pijaba masi Juvenile Justice Care and Protection of Children Act 2015 की section 77 and 78 सिना मसी prohibit तवी मसी थिंगी अदुगा मसी की मखादा असुमाइना मरा लेरबा मी सिंग असे चाउना चैराक पिबा याय खुनाइदा तोइना थोकलिबा कुमै हराव अमदी चकचा हिजानबगी थौरम कयादा मयाइकाबा चिंजाक असि याउद्रबा याद्रबा चटनबी अमा ओइना लैरकली मसीना चही नौरिबा महैरोई अमदी नहारोल कया मयाइकाबा चिंजाक चाबा तमलकनबगी हौरकफम अमसु ओइरी मसीगी मतंगदा याइपोकपा रिहेबिलिटेशन एंड चाइल्ड केयर सेंटर दा क्लिनिकल साइकोलॉजिस्ट ओइना लैरिबी बासस्पति मयुम शर्मिलाना आकाशपानी इम्फाल की ई पाउ कांगबुदा असुमना फोंदोकली अगांसिंगसिदा अवोनबा कया अमदि लैरमगनी अखोइना खंगमिन्नबा याबा अवोनबा सिंगदी नुंगती नुमित खुदिंगी छात्रसिंग ओइबनिना मागी स्कूल चप्पा ट्यूशन चप्पदा कायरकपा तुम्बा चाबगी मोंग मतौ सिका हेन ओलकपा मा पामजना तौरंबा थबक थौगोंसिंगदा इहै हैनादबा इतन तनबा तौनिंगक्तबा कैगुंबा कांदना का हेना तफिंग ओइबा कैगुंबा कांदना का हेना नुक्सुक नुजानरा इसुक सुक्तरगा लैबा ओइदबा ngangakpa मसा मथंदगी मतम अमा लौजरगा मथंदा तुमिन हेक लैगनबा ओइदबा ngangakpasiga loinana पोचै पैसा नुंसा लोना थुपना लौथोकपगी मोंग मतौ मसु लैगली पोथंबम कौरकपा पुकनिंग चंगक्तबा हाइबा ngangbase इता तारक्तबा गुंबगी मोंग मतौ से लैगनबा ओइतारगदी मंगोनसिदा हारिबा मिसक्सिदा निसा चाबगी अकीबा म लैरे हाइबदो अखोइना खंगमिन्नबा याय मसिगा लोइनना अखोइना तंजा चाना अथिंगबा दु थंबी हौदा तारगदी लाइचुबा हाइबदगी मोंग मतौदो
ꯂꯩꯁꯟꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯥ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯍꯦꯟꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯇꯧꯕ ꯁꯨꯡꯇꯥ ꯇꯥꯔꯛꯑꯔꯣꯏ ꯑꯃꯁꯨꯡ ꯑꯇꯩ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯛꯁꯜꯂꯛꯄꯒꯤ ꯆꯥꯡ ꯋꯥꯡꯕ ꯅꯤꯁꯥ ꯋꯥꯡꯉꯒ ꯒꯥꯔꯤ ꯊꯧꯕ ꯈꯣꯠꯄꯅ ꯃꯔꯝ ꯑꯣꯏꯁꯜꯂꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤꯃꯑꯣꯡ ꯃꯇꯧꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯂꯩ ꯑꯃꯁꯨꯡ ꯊꯤꯡꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯁꯥ ꯆꯥꯕꯒꯤ ꯆꯥꯡ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯤꯁꯥꯗꯨꯒꯤ ꯆꯥꯡꯗꯨ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯛꯄ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯇꯣꯂꯔꯦꯟꯁ ꯍꯛꯆꯥꯡꯗꯨꯅ ꯅꯤꯁꯥꯒꯤ ꯃꯌꯥꯛꯇꯣ ꯄꯥꯜꯂꯛꯇꯕ ꯀꯥ ꯍꯦꯟꯅ ꯆꯥꯡ ꯋꯥꯡꯅ ꯁꯤꯖꯤꯟꯅꯔꯛꯄ ꯋꯥꯠꯂꯀꯥꯟꯗ ꯍꯛꯆꯥꯡꯗꯨꯅ ꯐꯥꯗꯕ ꯂꯩꯕ ꯉꯝꯃꯛꯇꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤ ꯂꯥꯏꯆꯨꯕ ꯍꯥꯏꯕꯁꯦ ꯂꯩꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯔꯥꯖ꯭य ꯁꯔꯀꯥꯔꯅ ꯃꯌꯥꯏꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯆꯩꯊꯦꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯗꯨꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯤ ꯔꯥꯖ꯭य ꯄꯨꯂꯤꯁꯅꯁꯨ ꯃꯌꯥꯏꯀꯥꯕ ꯆꯤꯟꯖꯥꯛ ꯐꯥꯒꯠꯄ ꯑꯃꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯄꯥꯛ ꯁꯟꯅ ꯌꯥꯟꯊꯠꯄꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯑꯃꯔꯣꯝꯗ ꯔꯥꯖ꯭ꯌꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯃꯌꯥꯏꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡꯕꯨ ꯂꯥꯌꯦꯡꯗꯨꯅ ꯐꯒꯠꯍꯟꯅꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯐꯣꯔ ꯑꯦꯗꯤꯛꯁ ꯁꯝꯅ ꯏꯔꯀꯥꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯃꯍꯧꯁꯥꯒꯤ ꯏꯆꯦꯜꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯀꯛꯆꯤꯡ ꯖꯤꯂꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯆꯤꯡꯗ ꯈꯥ ꯃꯅꯤꯄꯨꯔ ꯌꯣꯒ ꯑꯦꯟ ꯅꯦꯆꯔ ꯀ꯭ꯌꯣꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯏꯔꯀꯥ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯂꯤ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯄꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯇꯨꯅ ꯆꯍꯤ 19ꯒꯤ ꯃꯈꯥꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯑꯅꯧꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯕꯗ ꯃꯗꯨꯕꯨ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯤꯕ ꯏꯟꯈꯠꯂꯛꯄ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯃꯌꯥꯏꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯀꯜꯍꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯌꯥꯏꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯏꯄꯥꯛꯇꯒꯤ ꯀꯜꯍꯧꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠꯇꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤꯅꯤ ꯃꯈꯣꯏꯕꯨ ꯀꯜꯍꯧꯅꯕꯒꯤ ꯋꯥꯐꯝ ꯇꯉꯥꯏ ꯐꯗꯅ ꯈꯟꯅꯔꯛꯂꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯖꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕ ꯇꯧꯔꯤꯕ ꯂꯅꯥꯏ ꯂꯨꯞꯁꯤꯡ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯌꯥꯏꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯏꯄꯥꯛꯇꯒꯤ ꯀꯜꯍꯧꯅꯕ ꯍꯣꯠꯅꯔꯁꯤ ꯃꯁꯥ ꯃꯎ ꯐꯕ ꯃꯇꯤꯡ ꯂꯩꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯍꯩꯔꯣꯏꯁꯤꯡ ꯁꯦꯝꯒꯠꯇꯨꯅ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯅ ꯂꯦꯞꯇꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯃꯤꯀꯞ ꯊꯣꯛꯂꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯌꯥꯏꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯀꯜꯍꯧꯕ ꯂꯣꯏꯖꯔꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯏꯕ ꯉꯥꯡꯉꯣꯝ ꯀꯤꯔꯟ ꯊꯧꯔꯝ ꯄꯨꯊꯣꯛꯄ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ ꯊꯧꯔꯝ ꯂꯥꯟꯊꯣꯛꯆꯔꯤꯕꯁꯤꯡ ꯉꯥꯡꯉꯣꯝ ꯀꯤꯔꯟ ꯑꯃꯁꯨꯡ ꯑꯣꯀ꯭ꯔꯝ ꯎꯃꯥꯗꯤꯅꯤ